Tronglaobi da thokiba thodok adu yaningdaba phongdoktuna tongan mafamsingda ngasi supak sana wakat mifam chathanari Tronglaobi gi thodok adu yaningdaba phongdoktuna United Pioneers Club Pisumthong Oinam Laikai Solar Union Club Social Union Club Nongthomam Lairak Youth Organization amadi Young Citizen Social Club na sinduna ngasi miyamgi oiba wakat mifam amafam krei Pisumthong mapagi mayai lambi sorokta phamkiba wakat mifam aduda maikay adomgi angang sing yauna mayra paibi amadi mioi kyana sarkyaki Tronglaobi gi mihad yaningde angang hatpa yaningde we feel unsafe amadi stop anti Manipur policies haina thaba placard kaya sizinaduna chathakiba wakat mifam aduga mari leinana khumukcham minabai kaubi mara paibi amana hai Tronglaobi da thokiba thodok adu yamna ningba kaiba amani mamagi mathanungda tumduna leiba angang bom kapsinduna hatba haibasi mama oibi singni yaba ngamloi thodok adu yaningdaba phongdoktuna miyamna khongjang changsinbada miyoi ahum leikidaba sisu yamna nungaitaba amani thodok adu nungaitaba amadi awaba phongdoktuna ngasigi wakat mifam pangthokpani Aikoi ngakani haiduna lakliba security force singda aikoina thajaba leitre iramdam asida aikoi Safana Laiba, Ngamjiba si yamna laibak tiba mane, Mapu Pandraba lamda mama oina laiba sisu yamna ningba kainingayne. Lengang na tupa matamda irang asilosinduna, lamda masita tangdu laitaba purak piu loinana, iramda masi yaipaba nungayba ama ohen biu haina mahang na makata ki. Ngesigi wakat mi famaduda Tronglaobi ki mihad yaning day, angang hatpa yaning day, CRPF na micham hatpa yaning day amadi we want peace haiba, kolaw kaya sulaw ki. Mama ina penda badi pendre isa sinja awo purakpa isa na kontu wang malamada ai khoi hoji thawa yam na ware athoba matamna lalon si solution bidana ai khoi bu solution pu chambirakna asu angam yam biganu ilaik tamjari ba isa sing yan tadri ba isa sing asi sing bu lamjing lamtak bidana ai khoi bu afaba Manipur habado masak nai ba sumna admak nai na bagi honabi haina ai hoji ki lenga koiriba amadi central government amadi Manipur government ai na khurumna na haijari siguma mama mayam gi teng thaje taralo badi yum thong godi gi maira thulokna mai hoba Chen no madi soidramani ai ngasi habe na misidagi amuk tak di tin yo chambiraga ai khogi lengak paibi bo yang khaiduna aroi bo solution ji pubiyo haina ai nei maira paibi khoi lup manga madi kala manga gi bo chilaga ina paujera ma roina khumduna haijari Tronglaobi ki thodok yaningdaba phongdoktuna Women's Social Welfare Association wangkai angom laikai na sinduna ngasi Wall United Youth Club ta maikai adomgi mayra paibi singna wakat mifam chathakrei angang hatpa mihadpa farsi tau narco terrorist yokhatpa tokpiro go back Central Force amadi angang hatpa putho haibana chingba placard kya sizinaduna pangthokiba wakat mifam aduga mari leinana Women's Social Welfare Association gi okram nandibalana hai Tronglaobi ki thodok adu yamna thamoi kaiba thodokni hauzik phawba thodok asigi achumba langla langjil puthoktriba si yaba ngamloi ngasi thodok asigi matangda yaningdaba phongdokpa phawba maning tamba ngamaktriba asida yamna ningba kainingai ni haina mahangna makhata ki Yamna penjadre praja se kari karumba mayon da chalaga aikoi Manipur praja pumnamak se no magi matam gi ama hat ani hat loisan gra da haibagi akiba mayam amaga loinare aikoi se aduna aikoi na ngasi pangthok jariba santi gi protest asidi aikoi gi leigidraba angang sing amadi maribak ningba thoba singdo aduda condolence bijaba amadi moigi thawaina mapugi choronda ingna tapna santi leina leijana bagi damakta aikoina yamna santi oiba mawongda ngasi aikoina sit in protest se pangthok sabani